ꯏꯆꯥ ꯅꯨꯄꯤ ꯆꯥꯎꯔꯦ ꯊꯥꯕꯜ ꯆꯣꯡ ꯆꯠꯀꯦ ꯍꯥꯏꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯈꯨꯟꯗ ꯊꯥꯕꯜ ꯆꯣꯡꯉꯦꯕ ꯉꯁꯤ ꯊꯥꯕꯜ ꯆꯣꯡꯕꯤ ꯆꯠꯀꯦ ꯍꯥꯏꯅ ꯂꯣꯏꯔꯦ ꯅꯨꯡꯊꯤꯟ ꯇꯨꯝꯕꯒ ꯒ꯭ꯌꯥꯟ ꯇꯥꯗꯔꯦ ꯍꯥ ꯑꯣ ꯊꯥꯕꯜ ꯆꯣꯡ ꯆꯠꯀꯦ ꯍꯥꯏꯅ ꯂꯣꯏꯔꯦ ꯂꯣꯏꯁꯟꯕꯤꯔꯤꯅꯤ ꯅꯨꯡꯉꯥꯏꯔꯕꯣ ꯐꯖꯔꯕꯣ ꯅꯪ ꯗ꯭ꯔꯦꯁꯇꯣ ꯄꯥꯝꯃꯕꯣ ꯑꯣꯟꯊꯣꯔꯛꯑꯣ ꯌꯦꯡꯒꯦꯅꯦ ꯄꯣꯁ ꯇꯧꯔꯣꯗꯅ ꯑꯝꯇ ꯍꯥꯏ ꯄꯦꯝꯃ ꯇꯨꯝꯕꯒ ꯆꯪꯗꯦ ꯊꯥꯕꯜ ꯍꯥꯏꯅ ꯍꯜꯂꯣ ꯃꯌꯥꯝ ꯇꯧꯔꯣ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯈꯨꯂꯥꯒꯤ ꯊꯥꯕꯜꯅꯦꯕ ꯑꯩꯈꯣꯏꯗꯤ ꯆꯠꯅꯤꯡꯗ꯭ꯔꯦ ꯆꯠꯂꯔꯣꯏꯒꯦ ꯇꯧꯕ ꯑꯗꯨꯗꯤ ꯑꯥꯁꯦꯁꯦ ꯅꯨꯡꯊꯤꯟꯗꯒꯤ ꯊꯥꯕꯜ ꯍꯥꯏꯅꯁꯦ ꯇꯧꯅ ꯂꯩꯔꯦ ꯅꯍꯥꯛ ꯄꯨꯕꯤꯔꯨꯈꯤꯒꯦ ꯑꯗꯨꯝ ꯊꯥꯕꯜ ꯅꯍꯥꯛ ꯄꯨꯕꯤꯔꯨꯈꯤꯒꯦ ꯑꯗꯣ ꯃꯌꯥꯝ ꯊꯥꯕꯜꯗꯣ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯍꯣꯔꯦꯟ ꯊꯥꯕꯜ ꯃꯐꯝꯗꯣ ꯌꯧꯔꯒ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯊꯥꯕꯜ ꯆꯠꯇꯣꯔꯦ ꯍꯥꯏꯅ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯆꯠꯄꯗꯤ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤ ꯑꯩꯁꯦ ꯃꯥꯒꯤꯗꯃꯛꯇ ꯆꯠꯂꯤꯅꯤ ꯂꯥꯛ ꯆꯠꯁꯤ ꯂꯥꯛꯑꯣ
Nanti siapa yang salah gitu? Nah, चला सी रो जुमदा जुम चला सी दुगो मंगरो या जुम चला सी मी चोंग हिनी या मी चोंग हिनी या मी चोंग है नंग चोंग दबने जुम चला नी चला रे सिको हां चला सी Mama sẽ nang leo lộc quá. Mama sẽไปแกทำมาจากอะไรต้องทำมาจากอะไรก็ชมเราก็สิ
Terima kasih.